Naga Micham Taruk Hatpaga Mari Lendanangarang NIA Yauna Apunba Security Force na Faba the Yauba, Lunminthang Elijek Silhau Asi, Michamni Haina Imung-Manung, Molhoi Students Union Amadi, Molhoi Youth Club na Sengdorakli. Hiramasigimatang de Imung-Manung Yaun Union Amadi, Club Asina Tadrok Patongan Material Kimatung Ina, Lunminthang gi Imung Asi Tado Drive ki Certificate Pipe Amadi, Tado Baptist Church ki Pautak, Jet na Tazaba Ing Tapamioini, Makanaguma Militant Organization Amataga Samna Balate, Housing Tokliba Kanglu Furuki Irang Amadi Hingsagi Todok Sing the Yaukidre. Maram aduna Lunminthang asi mara leitaba miyoi haina mahaki apokpa Paulen Silhauna Sengdorakli. Amramda Molhoi Students Union gi cherol amana hai Lunminthang asi mairoi singi damak thabak tauba miyoi amani mak faki basi tarai na lobangam de maram aduna NIA masung atei mari leinaba authority na misak onana fabagi case asi kupna yengsinra miyoi bagi minung sida mahak pu thadok piu hiram masigi matang na thado NP Manipur masung thado Students Association General Headquarter nasu akan meeting changbiu hairi nakala maramda Molhoi Youth Club ki cherol amana hai Lunminthang Elijek Silhau asi club asi ki finance secretary oina thaupuri bani nagataruk hat ki badu ki matang mahaki oibu wafam phongdok naba NIA na kauke tungdamak NIA na fare habasi media ki report sing ki khangmangam ke asing mathong ase kan mamong na kandem tawi haina cherol asina Sengdorakli.